ngase phongkiba tongan tongan ba manipuri sifong sing amasung thokiba thawdo wathok sing digi maroi bi ipauk sing khongasaraga manipur top channel gi maikei digi myam da thamjagi ahan bada ponapam pausi digi lokosaraga khanna sainabagi thawdok ta nupa am sire Imphal Police Station gi manung sanba Keishampat aheibam Leirak tha sigi nipanda thokiba khatna sainabagi thawdok tu nupa am sire hari laikhidraba nupa duri Keishampat aheibam Leirak tagi nongmaitem Anthony Singa sai nifugo humdoi kawi so hari Police tagi phangwa paw nai tha sigi nipan gi numidang pung nipalom tabada nongmaitem Anthony Singa bu Keishampat aheibam Leirak ta liba nongmaitem laishemba Singa sai nifum suma ki masanupa nongmaitem Shidat Singa sai kungo humdoi na phuram ki thawdok ka mari leina Rims Hospital da sokpa digi lekanaki mak lekatna ba ngamdana tha sigi nipan masum mapan gi lona ba nungyai matungda lekhidabani Thawdo asiga mari lainan Imphal Police na FIR ama lokhatuna laishemba masum sida tha sigi mapan na fab ko loinana makhoi ani ma court putholaga numit 10 ni police custody rima lauthare haide ni su pausna su palakli Atoppa pa omana umang kannana bigi khongthang kangrup amatada atamnana tawbunate bisorjit State government na umang kannana bigi lokholakliba khongthang punamak leba sida sanariba ain gi makhara torok pangaktani masida kangrup amatada atamnana yengthiraga tawba leiti haina Forest and Environment gi Minister Thongam Bisorjina Phungdokre ngasi nungthil sanjen thongda leiba Forest Head Office ta pangthukiba paw gi mifama mada Minister Bisorjina hai tha sigi tarad singi district khara da Manipur government na makhoi gi tariba khul sing taktokpa madi demarcation na singba tawriba sida yaning da bagi miyam goiba rally sing sakhiba aduga mari lainana Manipur government na khudakta makhoi bu wakhal tahanana ba media ra phongdokadaba adu media hawk singi Yauksangi suti laikhibadagi ngasi asi phongdoknabagi tanja adu lawani minister na hai Manipur government na lamdam asida khundariba kanglup amatada khenaba thamde state asida laiminariba community kharana government asina community kharada atamnana thabak tawbagi mawong amada uriba adu langani Chusampur Khapum Protected Forest ki manungda ke songjang haiba khulamada hokiba February kun eviction tawkiba adu leba asida sanariba Indian Forest Act 1927 Forest Conservation Act 1980 amasum Manipur Forest Rule 2021 gi section singi makhada ain kaina yum kai sing sajiliba du yadi haiba galoinana khul adu da tariba khunja sing the eviction notification piraba matungda satakhibani Manipur government na satakhiba eviction adu da ain yoeba mi yengda asoiba aranba amata leite eduga tampaki mafam sing su reserve forest ki manungda yum kai sajilamba kaya masu government na eviction tawkiba miyamna hena khangnaraga leiti adubu tampaki mafam sing da forest ki leiriba losna reserve forest protected forest ki manungda selection ba yadi haibadu khangman eviction tawkraba yum sing aduna government ki mayokta complaint amata supirak pangamde Masina adumak government sa tharakliba thawong asi niyam gi matungina sa thabani haibadu adumak taksarabani minister na hai waithau protected forest ki manung sarma national highway manakta yum humphuguma palakhokiba langol reserve forest yum taragamapan iroi sembo langol reserve forest yum kunga taruk english ngani ga taraga treta haingang da yum marfu ga taruk english ngani ga taraga ni para nomai reserve forest yum humdraga taruk lakhokiba miyamna khanglabani Government eviction to kroma pham singa dur forest department wasing thajenduna mausagi phibam da hanjin hanana ba thabaksu pakhalaga lakli Supreme Court na English singa maga samapan ga maudraga mangada reserve forest natraga protected forest kana guma miyoi natraga na kanglup amana Indian Forest Act 1927 Forest Conservation Act 1980 butu wai tuna thabak torako sing encroachment ni haina lawgani hiramaduga mari lainana taramba order singa dusu null and void hoigani haiba Supreme Court ki judgment ama leiri Manipur government is forest ki leiriba law amasum rules ngasi violation tawraga lakpa sing adusu null and void hoigani haiba notification ama thokiba leikre aina minister Bisorjina phungdoki mangna hai Susampur Khapum Protected Forest asi English ngama samapan go humfuga taruk Indian Forest Act ki makhada notification thoklaga semkibani ek asi gi section 30 gi makhada Protected Forest asigi manung yung kai saraga lesinba lau singu pasasan lusinba uwa mai thadok ki thabak sing asi aina yade haina adumak yawraga leirabani state asigi oina khwaidi gi ahanba reserve forest asi hangang reserve forest ne haidiba reserve forest asi english ngama samapan ga taraga humdoida matamadugi state darbar na lathoklamani nomaijing reserve forest asi su english ngama samapan ga maudra lathokibani khamen lok Goltap Reserve Forest English ngamaga samapan ga nifuga tarukta Manipur State Darbar gi
resolutions number 31.08 na laukthoklamani Keishampat forest division gi manungda dampi haidiba reserve forest asisu english ngamaga samapanga yangkai ga matuna notification tholaga laukthokibani Sekla 5 reserve forest english ngamaga samapanga nifugu mangada state darbar gi resolution number 52.84 na laukthoklamani Kangsup sirusu English ngamaga samapanga nifugu nipanda state darbar resolution number 2.51 laukthoklamani High record mayam matamatamgi document record amari documents singa apunba compile toraga leba green book ta loinamak yawraga ledi maramaduna akoi punamak wakal taminaba masangen supaus na makata na sifungdoki Keishampat khopum protected forest ki manungda leba ke songjang village ta taba yum taraga taruk eviction tokiba lana lobu sumde Kumpi naukshin hai belup ama English ngamaga samapan ga kun ga taruk ta recognize tawram gi record lairi haribu khulasi masama oina song tholaga ke songjang hai khulhana gi aribu khulasi digi kilometer 1.3 sa tharaga semlapane hainis khulasi da eviction notification pb gi pakhumoina phongdorak play aduga satellite ki imagery lobu matam da English ngani ga taraga tret fawr khulasi da scursor amata laite English nganiga kun nga mathoina yum ahum mari saba horaki aduga English nganiga kun ngani thur yum kaya ma saraga leiba si satellite ki imagery da upa phangi masi semjin sajin ba yapanati hairiba yum singadu notice pidraga su adumak eviction tawbi adubo miyoibigi minung si amadi makoi gi right adu mongan ba sumdi haina pakhum piraknaba notice piki aduga ariba hanagi leijaba originals village government eviction tawba amadi eviction tawnabagi notice piba amata lekte aduga ke songjang hariba khulasi official oina recognition pbgi si ama phabu government lekte khulasi English ngani ga taraga mari ga August kunga manga da record tawrami haibani masi official oina recognition pi ri haibati nati haina su minister na phongdoke Atoppa paw mana nongmaina kapada ama Sire ama sokle Imphal West ki manung sanba Kabul laikai da leiba second MR gi gate sentry tab guard commander na paiba license gana kapada mafam aduda yu leiba lakpane haba Nupa ma Sire Nupa mana sokla hedi laikidraba dugi maming na Lukram Monsior sai kuntraga threat apok gi ming Ekendrazit kawi uripo kumantim laikai dikene aduga soklaba dugi maming na Thiam Rosen sai kuntraga mate kawi uripo polem laikai dikene mak manga suba MR gi rifleman Housing the Imphal East District Commando the ATS Tawdunu Leibni. Rifleman's Rosen is a hospital like Nari Haidi. Tawdok to the scenery but guard commander Halbidar Ningthausam Priyo Kumar say Yankigamri Apopoleki Drava Tomso Lilong Sajing Awang like I see Imphal Police Nafare. Ma Haukibe Iranimita Duty Magistrate Imphal West Putolaga Nipani Police Custody Rima Lautare. Magna Tawdo the Seasonaramba .32 gi license no way to su Parahidi. Police tagi phangma pawn hai thaudo si tha si gi mapan gi numidang puk mapan khar helak pada thoki bani laikidraba Lukram Monsior amasum soklaba Thiam Rosenga karama da puna mi manga tonglaga second MR police canteen gi juleba lakpani maduda guard commander na matam hele sang yaro haidna thinki guard commander amasum makhoi manga ga mukna ba thoki amasum gari edu namduna thousand na honarakpada guard commander duna masagi license nongme edu round ohum kapki Nongmai maru amana Lukram Monsior ki thawak ta pan ki aduga amana Rosen na pan ki Monsior lekatna bangamdana lekida banari thawdok thopam digi second MR gi gate sentry taba guard commander du magna seasinaram kiba nongmai aduga kona na fakhi banari thawdo asiga mari lainana CM kiba JC gi mihut singna ngarang chief minister ga ma ki secretariat unadun warisana ki chief minister na thawdo dugi matang nungai taba phungdo khiba loinana athuba matamda inquiry tawdana tana laikhidrabagi imung munung da lenga na tengbang piraga ne masum lokhat pham thokpa action su lokhat kin heavy gi thajaba pirakhi hari Atoppa paw mana nongan ma mihat CM ga unakhre Kwa kaithel kunjang awang lekai digi akoizam nongan be allies aging makamari lainana CM ki GAC imung munung masum lamdam sigi tungan maira pai bi lup singi mute singa ngarang chief minister N Beren singa ga unaduna memorandum ama pisin khari memorandum aduda mihat aduda scenery ba mi sing tha sigi taraga manga phawgi manungda phaduna loge ba sarak pigedabani mihat aduga mari lainana hauzik police na phaduna jail lairibi Sonia thoksoma masum Moses gonmai BLP bi yarai Case asi NIA natragna CBI de sinau miat asi sinariba hauzik phaba ngamdriba Stephen dangmai laingana case reward ka loinana wanted oina laingana laktho o haibna singbu singauri laikhidraba akoizam
nongan ba LIS aging gi apokgi mama akoi jam ong santi blan se minister gi puning singsil aduna case adu NIA da sinahan bina bes taksin ki JSC masum imung munung gi maike gi thamna ki buwa pham sing adu taraba tungda se minister na misi shi da sen ri bising fagana pagi dama hauji investigation kan sathari makhatana mathau ta legal procedures sing lokhatuna asumba wayel fangana na bohonari JSC amasum imung manung apambi matungina case asi NIA da sinarabasu sinagani hanesu thajaba pirakhi soidi makasa tharak poina sana leba pauksi digi to papaw mana chief minister gi wafam koki inpi na kandem takre North East Live ki editor in chief oiriba Wasbir Hussein gi wari sanaba matamna Manipur gi chief minister nong thongbam bere na thamki wafam adu akan mamong na kandem tawi haina koki inpi Manipur na phungtorakti Koki NP Manipur gi Information and Publicity Secretary Zangaulun Haukipna Kuyek Bidun Tadorakwa Sirolaman Hai Hadak Manipur gi singi district khara da satkiba mass rally du Indian Constitution na piriba Sidul Hill area amadi Article 371 sigi wangmada Manipur lengar satharak li bathabak thoram singi mayokta miam pangthokiba rally ni rally asi Indian Constitution ki Article 19 Clause 1 Clause B na piriba haki matungi na pangthokpani asiguma rally asi bu Constitution gi mayokta satakhiba thawung ama oina minister na phongdokhiba si yamna levthibani masigi sumathakta khusu khulai amati yauduna sakhiba rally edu gidama CRPC gi section 144 salai duna thambiba sima Constitution na piriba hak khongoina bani Chief Minister na phongdokhiba matungina rally edu Manipur gi singi district ani khakta da pangthokhi loinana miyoi section khrana atamna na saruk yaki heri adumoinama rally asi urkhul kangpokwi tengnopal susampur jiribam tamenglong amadi pherzol na sing mafam singa pangthokhi susampur khakta da miyoi lising yangai gi mathakta tenduna rally asi pangthokhi masida sunatana Delhi da phawbo rally asi pangthokhi rally asi da saruk yaki ba miyoi singa sibu popi thaba drug lalon ba masum ngam khai lana sangsilakpa saidang bu oina uhan ki bu apmasi yamna level thibani masi chief minister na kuki singda tathina yengbagi mawong adu mami tarakpani hana lawi asigumba thawong asina kaidonungda asumba asingba sakpa yaroi rally edu Zomi Revolutionary Army ZRA Kuki National Army KNA anigi influence amakhar sinki han phongdokli adu rally edu da asigum larhulup amata saru yakiti loinana inchila kusulati maramasina chief minister na thamni bu wapam adu yumpham yaudobani singi lamsingda reserve forest protected forest wildlife sanctuary wetlands MLR and LR eknasingba yokhanabiki panamda tribal singi lam matpani hanlawi rally edu logi wangam sangsilakpa mitop singkhaktama saruk yaki haiba phongdokki buwafam adu yamna lebakthibani kangpokwi da thokiba lebaktiba pamdaba thawdog adu su mafam adu da duty taba command personal sing aduna mangakkan madagini mafam adu duty tarib special command gi OC aduna nupi amabu phapunduna tawbagi video footage phawbulari thawdo OC gi tungda police na nongmay amadi tear gas kapadami kun hen asa opanangki sera sida KNA amadi ZRA ga khuyek pina ki suspension of operation adu handolagani han minister na phongdorakliba siga mass rally duga mari lenade masi tribal singna talib demand sibu na thaineba minister na honarakpani han lawi maramasina chief minister N Berena lusung lenga sina satharungli ba thawong singa si akan mamong da kanem tawi han su serol sina makhatarakli Atoppa pa oman India da history and to influenza sandopki sang leptan hangalakli history and to haraga khangnaba seasonal flu makhala malaiwa sida lepa leitana sandorakpa loinana laina asina maram moiraga haujuk phawda mi hum laikidre haina India government ki health ministry dagi phangba pauna hairi laisada sileba sugi tuan state amanda union territory singda leptana sandorakpa ga mari lainana laisada sigi phibam kupna yengsinna ba integrated disease surveillance program IDSP na thabak pekhat paukre haujuk phawda ministry ki experts na kupna yengsinbada laisada si pikliba anga amadi sahi yamlaba masum masagi anaba leiba ahal singdana hena sandorappa thene haujuk phawbigi oina laiset asina maram oiraga Karnataka Haryana amasum Gujarat mi amamam laikidra hairi report asigi matungina leiba asida laiset asina maram oiraga ihan hana laikidraba mi etu Karnataka gi Hasan district gi masagi sai marfugani thorom suraba mi amane ma hana digi diabetes amasum hypertension ki anaba leiba mi ni anisuba mi eduna Haryana gi Zin district ki masagi sai yang khai ketar rom suraba mi yamane ma hanadagi lungs cancer na maram oduna layeng duna lairakhi bane Atoppa mi eduna Gujarat ki ne hadi
Health Ministry की रिपोर्ट असिना मखातना हाई लेबा असिदा हाइस्ट्री एन टू संदुरकलिबसी सलिबा मार्च थागी अरोइब सरुक्तगिदी हंदखिबि याय लाइसत मखल असि इंडिया खक्तनतन मालेमगी तुवान तुवान लेबाक्सिंदसु पाक्तंगना संदोक थेंगनरि असिगुम लाइसत असि सही खुदिंगी जनवरी दगी मार्च फावगी मनुंग अमसुम नोंजु था लोइसिलक्प मतमदा संदोरक थेंगने IDSP की इंटीग्रेटेड हेल्थ इंफॉर्मेशन प्लेटफॉर्म दगी फंग रिपोर्ट की मतुंगिना था सिगी मपन फावबद लेबा असिदा हाइस्ट्री N2 की केस लिसिंग अहम सुमगी कुंथ्रागनि पांथेनखरे मसिगी मनुंग जनवरी था खक्तद लिसिंग अमग सनिग निफुग मंगा थेनखि फेब्रुवारी था लिसिंग अमग सहंग तरेट अमसुम मार्च था समरिगा मार्फुग तरुक थेनखि रिपोर्ट असिगी मतुंगिना हौखिब जनवरी था सि खक्तद लेबा असिदा निंगसा होनबु वाबिगी अनाबा ला अहम लिसिंग मौद्राग तरेका सनिपांग निफुग मथोय फुखलखि फेब्रुवारी था लाख मरीगा लिसिंग कुंथ्रागा तरुका चौंगागा कुनगा हुमदे अमसु मार्च था असिदना ला अमगा लिसिंग कुंथ्रागा हुमदोइगा समरीगा तराकनि थुइ लेरि हाइस्ट्री N2 इन्फ्लुएंजा नारब मियसिंग असिदा लेहौ हौबा लोखुबा खनाउ नाबा नमहि सेनबा निंगथम चनबा खोंग हामथबा अमदि ओबना सिंबा लयोंगसिंग उथोइ हाइरेनसु पाउसिदसु पलकली Atoppa पाव अमना याउसंग मनुंग थोकिबा थाउदोकसिंग मियोइ मरी लेखिद्रे याउसंग मनुंग मणिपुर की तुंगान तुंगान माफमसिंग नोंमै काप याउना थोकिबा थाउदोकसिंग पुन मियोइ मरी लेखिद्रे प्रेसना फंगो पाउड इम्फाल पुलिस स्टेशन कोनबा काबो लेकाइद लेबा अनिसुबु मणिपुर राइफल्स की गेट मथाउ तौरंबा गार्ड लेबा पर्सनल अमना मसाना पाइबा लाइसेंस नोंमैना कापना मियोइ अमा सिरे अमना सोपदगी अरुब फिबमना लेकनखरे लेखिद्रबा मियोइ अदुदि उरिपो खुमंतिम लेकाइदगी लुख्रम मोनसियर से कुंथ्रागत्रे अपकपा एकेंद्रजेट अमसुम नोंमै मरुना पानबदगी हौजिक लेकनरिबा मियोइदुन उरिपो पोलेम लेकाइदगी थियाम रोशन से कुंथ्रागा मथोइनि मंगा सुबु मणिपुर राइफल्स की राइफलमेनि हौजुन इम्फाल ईस्ट डिस्ट्रिक्ट पुलिस कमांडर एटेच तौदुना लेबनि मखोय अनिबु नोंमैना कापलकदिबा अनिसुबु मणिपुर राइफल्स की गार्ड कमांडर दुना लिलोंग सजंगदगी हल्बिदार निंगथौजम प्रियो कुमार सै यांखैगा मरी अपो लेखिद्रबा तोमसौनि माक थौदो ओसिगा मरी लेनना माके लाइसेंस नोंमै .38 की अदुगा कोनन इम्फाल पुलिस स्टेशन फारे पुलिस की फंग पाउनाई थौदो थासी मपन नुमिदांग पुंग मपलम ताबा मतम थोकिबनी लेखिदब लुख्रा मोनसियर सोपदगी लेकनरिब थियाम रोशन अमदि ममानबा अहुम यावना मियोय मंगा कार अमद तोंगलगा अनिसुब मणिपुर राइफल्स कंटिनदगी यू लेबे लाखि मदुदा गार्ड कमांडर दुना मतम हेले हाइन थिंगबगी मखोयगी मरक मुकनरकपदगी मखोय मंगाना तोंगलिब गाड़ी नमदुना गेट मनुंगना थौजिनना होनबदा गार्ड कमांडर दुना माकी मसगे लाइसेंस नोय सतोलगा राउंड अहुम कपसलाखि मदुदा लुख्राम मोनसियर की थबाक नोंमै मरु अमा पानखि अदुगा नोंमै मरु अमना थियाम रोशन की अमयादा पांदुना सोखि सोकपदुना मरम ओइरगा मोनसियर लेकनबा ngamdana लेखिदबनि थियाम रोशन हौजिक सिजो हॉस्पिटल अरुबा फिबमदा लेकनहरि थौदो अदुगी पाव हेक फंगबगी इम्फाल पुलिस स्टेशन की ओसना लुसिंगमति ममा संगसिनबदा अनिसुबु मणिपुर राइफल्स की गार्ड कमांडर दो माके लाइसेंस नोंमै दुगो कोनना फगत ngamki माक मथंग नुमित थासी की तरार ड्यूटी मजिस्ट्रेट पुथोलबा मतुंग नुमित निपानी पुलिस कस्टडी रिमांड पीखरेदि थौदो ओसिग मदि लैनना GAC सेमगा लोइनना GAC की मिहुतसिंग चीफ मिनिस्टर ग उनदुना वारी सनामदा थौदो दुगी मतंगना नुंगाइतबा फोंदोकि मदि अतुबा मतमदा इनक्वायरी तौबदनतना लेखिदरबा इमुंग मनुंग लैंगाना तेंमांग पीरगने मदि लोकटफम तोको एक्शन लोकटलगने हाइबगी थाजबा पिरखि हाइदि अतोपा थौदो अमदना ngarang ihing nunggai matung pung amarom taba matamda yumdagi thokiba nupa macha ama sogolwana haibok ta leiba leikai gi pukrida iroibada isingda lupkhibadagi sina phangle presna phangba paur leikidraba nupa macha adugi maming thaunaujam rishi kumar sai taraga mang apokpa rajin khawi langjing makha leikai dagini mahak ngarang nunggai matungi pungphamaduda yumdagi walking thokibadagi hanjilaktabani ayukta thinabada mahakna salamba yai haina khan phamsingda thinabada CCTV camera sing yengbada haina wok ta leba pukri gi shidi thak ma gi furit lapthok lamnaga iroibu uba phangmadagi ma ising da irak na duna lukhiba oiram bi yai haina khangmadagi police ta paw pi ba loina ising mai ba madi Manipur Fire Service की टीम ने पुखरी द कुमदुना थीबदा ngasi ayuk pung 10 makhairom taba matamda asibak sang oina phangmani ma khumala pakta leiba swimming pool da iroiba tamba horakpadagi iroiba khara kharadi hairaba nupa masana hairi amaramda Nambol Police Station konma tidim lambi gi maibam singning mapat ngarang numidang pung 10 makhairom taba matamda Nambol tamna thorakpa sakani pan gari masa Royal Enfield Bullet registration number MN01MA 9510 sina power tiller tractor amara thomjin mada bullet tunglakpa miyo ama Sire amana sopodagi lekanakre police dagi phangma pawr leikidraba miyo dugi maming yumlembam
Suresh nifugu tru apok lekidaraba ibom sakawi wangkai hizam Leirak tagin hari Atoppa thaudo amadana Susampur Police Station konba tidim lambi gi tuibong mini secretariat mapada ngarang numidang pung nipanga minute kulom taba matamda saka nipan gari masa FZ byte registration number MN01C 6579 asiga Bolero registration number MN02A 4320 asiga thomjinabada byte thorakpa miyedu thina sopadagi lekatnaba gamdana sire laikhidraba miyedu molnom village tagi Saikogin baiti apokpa limjang ni haidi hansu paus na fungdurakli Atoppa paw mana hoyelan paw dagal khosar kana myamna thamjage drug sungpham thugai rubada nungmai kapla kre ani fare haukiba sagol su numiki ayu angan mar yeripok sangamda pi mayai lekai illegal drug sing losinduna thamleba paw amadagi thobal commando na nupi police ka loina na sangsinna thihumgi thabak sathabada lekai atu digi khulakpam Abdul Ali Elias Ragu sai contract ni to apokpa lekidraba MD Sire Ali fogat ki hari mawandagi heroin powder gram samapan ga taru opium gram samapan ga kuntra ga taru ammonium chloride powder gram saniga humdra ga mapan amasum brown sugar gram manga fogat ki hari maku wahang pong satabada drug sing adu laikai adu maktari khulaibam Muhammadin Elias Ibosa sahi khumfu apok lekidraba MD angau na pirakpani haibadigi miyesibu fana ba hona rubada police tamna nongmai kapsla ki hari Adumainama police na overpower tawuna double barrel nungmayama su fogat ki bagaloidana maku su fogat ki mangondagi nungmayashigi empty case ama amasum life round amas recover tawki bagaloidana makata na wohang pang satabada Muhammadina fongdora ko drug singa du maki masanopa naman khulaibam na sungmani haibisu khangle adumaina makti drug sungmada sangba polam kharaga konana nanthokhiram lehari adumaina police na drug sungmada seasonana ba brown sugar yauna 0 kilogram kungnipan fogat ki hari Makasa tharak poina to perform reserve forest amadi protected area yum sagi yadi haibigi cookie signal release kre police ka khuthona kre KNA amadi ZRA ga taunabasu sarkar handokre Manipur gi reserve forest area amadi protected forest area da lo thugai cookie sing yum sajilakpa kaya sing adu Manipur sarkar na thingba loina eviction tawigi mayokta KSO amadi cookie NP Manipur district ohum da peace release kre Satkiba Kongsat aduda irang tholakpa yai haina singnabadagi Manipur sarkarna CRPC gi dara samaga nifugu mari thamkiba atingbadu thugai khibagi dama Kangpokpi district headquarter da Manipur police amadi rally satliba kangbu singa akan mono kuthona khre Manipur sarkarna thamkiba atingba thugairaga satkiba Kongsat aduda district administrator amadi higher police officer singna section dabagi sokos notice thakre maraksida satkiba santi gi Kongsat adu sarkar ga su taunariba KNA amadi ZRA gi khut yawi haiduna center state amadi cookie lalhobu singa taunariba hypertai toktigi state government withdraw tokre thasik tarada KSO amadi cookie NP Manipur nu Susampur Kangpokpi amadi Tengnopal district santi gi rally ni haiba khongsat amasakhi khongsat adugi matangda KSO Manipur na thadorakpa sirol amada hairibadi Indian constitution na piba tribal singi democratic right manganduna Tribal sing saba yum mayama state government eviction tawduna thugai biri lairiba sarkar si tribal sing mayukta laiba sarkar ni maramaduna sarkar na lokholagriba khongthang asigi mayukta cookie sing amata oina punsilaga Manipur gi district ohumda santi gi rally satkani habisini KSO amasum cookie NP Manipur na sangsilib khongjang adu state asigi santi da akaiba pibu loinana hingsa thulakpa yai haina singnabadagi district ohungi DC na anobu order ama thokpa loinana rally satpa yaroi habisini adubu KSO amadi cookie NP gi Manipur state government na thokriba hukum adubu thugairaga yamnaba miyamgi khongsa sakhi hariba khongsat aduda hingsa thulakpadagi Kangpokpi district adi police amadi miyamgi marakta sauna khuthonaki khuthokna baduda police ki maikede yamna thina sokpa yawkhibaga loinana agitator singi marakta su asu apan yawki adubu Tengnopal district ki More amadi Susampur district gi santi gi rally edu mapung phana sakhi state asigi oirakliba phiba Manipur gi singi saruk singda horamba upal wapal kya maru phongna phuktalakpa amadi mafam ayamada popi thajalakpa aduna sarkar ga su tawnariba lahulup singi manungdagi KNA amadi ZRA gi khut yawi loinana state government sangsilakli reserve forest area amadi forest protected forest ta lam khopselaga yum sajalakpa nawna khul maming thonjilaga khudong saba mayam lawna bo honarakpa singadu state government na thingmaga loinana eviction tobagi thabak sa tharakpa adugi mayokta district ohum da sakhiba rally edu KNA amadi
ZRA गी खुद यावी हैबगी खुदम फंगबदगी सेंटर स्टेट अमदी कुकी सिंगी मरक तौनबा सस्पेंशन ऑफ ऑपरेशन अदु मणिपुर सरकार दी विड्रॉ तौरे हैदुना स्टेट की फमखिब कैबिनेट की मिफम मना वरेब लौखरे स्टेट की फमखिब कैबिनेट की मिफम मदु मिनिस्टर एन बिरेना प्रिसाइड तौखिबग लोइनना डिस्ट्रिक्ट अहुम सखिब कुकी सिंगी रैली अदु यामना हक्सिना लौबग लोइनना खोंगसत अदुगी मतंगदा कुमना खनखि हैरि स्टेट लेगाना थादोरक सिरोल है चुचामपुर कांगपोक्पी टेक्नोपाल डिस्ट्रिक्ट ओइरक्लिब लॉ एंड ऑर्डर की फिवम से स्टेट लेगाना यामना कुपना येंसिली लोइनना कुकी सिंगना सखिब खोंगसत अदु कॉन्स्टिट्यूशन सिंगनबग लोइनना लोन यादब खोंगसत हाकि लमदम असिद ऑपरेट तौरिब कुकी लहुलुप सिंगी मनुंगदा कुकी नेशनल आर्मी केने अमदी जोमी रिवोल्यूशनरी आर्मी GRA की लुसिंग से मणिपुर की मपान के लाप गाक्तनी है कैबिनेट की मिफम अदुर खनबग लोइनना लहुलुब असिग मतम सांगना सथरकपा ट्राइपटाइ टोक नत्रगा सस्पेंस ऑफ ऑपरेशन सु तौनरंबा अदुरगी मणिपुर लेंगाक्ति यावररोय हाइना मिफम अदुना असत फिरब लौरे स्टेट लेंगाकना उमंगी पोथोक सिंगाक सेननबा मदि पॉपी पम्बी सिंग पाक्तकनना सिंगी अयाम सरुक सिंग थारमलिबा अदु मंगननब स्टेट लेंगाकना संगसिलिबा खोंगथांग हेना कंसिननबा फिरब लौरे हाइबिसिनेसु पाउक्सना मखाताना फोंदोरकली अदु हौजिक ओइनदि म्याम पाउक्स मतांग सन लुसिनजरगे अमसु म्याम पुन अनौबा अपडेट ngaiminase